Mamoton Chanuna taramna okchabaga loinana ikoknona khurumjari. Ngasisu mahosagum nungairaba phungawari ama puduna lakjari. Wari asigi mamingna Sapu kairaga kwakna harauba. Wari asibu ibirakpana Unison Laikhoram. Thaina matam amagi warini matamdo langi matungda marai saitharaklaba leibak amagi laksin mangamdraba sakpham amakhaki marakta leibak miyamsing aduna mathwai wana leinabagi matang amani. Matamdo amuk haujinkre. Sahi 6-7 ki matungni. Maitay yumjaw ka amagi manungdani. Thongda pana khaliba phi adubo haidoktuna nupi ama changlai. Nupi asi Sakyenbini. Matam amada ningthaugi anisuba machanupi oikhiba. Sakyenbina sakhumda leiriba nupi adubu yengduna hanglamme. Achanbi namabokti. Achanbina khumme. Imabokti sanglakpagite chakhi. Mahakti karigi masadubu anaba khara phagatkrabo. Masabudi khara phagatbagum tawre. Aduga mahakna chatlibadugi maramdi langban thayoksilakle. Asikhak hairamme. O fare dudi. Ay amuk chatlage. Horen namabokna halaklaga ay laklami haina nangna khara tamo. Mahakna chaba yabasing thongduna pijawko. Masa kankat handaba yade. Nangsu seba phajana tawbiyu. Asi hairamlaga Sakyenbi amuk yum adudagi tholai. Masigi maitay yumjaw asi mamagi mapamni. Mache Khomdon Sanana yum asida amuk laibani. Amuksu ningsinglai adungay mamana macha makoy anibu puduna mapamlamdamna chatpado. Nungsibani matamdo. Mama ibema tha sanana machanupi Khomdon Sanaga sa Sakyenbigabu. Samu punatong handuna mapamlamdamda pubirami. Matamdo makoy anidi pikli. Makoy na samung mathak aduda tongduna chatpa aduda yamna haraujarami. Samung mathak adudagi makhada chatliba miyoysing adubu yengduna Sakyenbina hai. Ichemse tu aikoyna samu tongmase uraga huyesina aikoyda yengduna khonglibase. Khomdon Sanana khomme. Hui pangano. Hui mangi. Amuksu uthakta satpa leibo samu mathak adudagi lamduna hei. Aduga napa aduda thoksinsilli. Aduga hainay. Iche aise phajadra. Khomdon Sanana khomme. Phajade keso aini heli. Adudi imasida hangnani. Mama ibemada onsinduna amuk hangni. Ima ichega aiga kanani heli phajaba. Tha Sanana khomme. Ichani makti loina phajai. Amanasu hende amanasu wate. Makoy anidu tumina laina khiramme. Ngaihagi matungda mamagi mapamdu yore. Samu mathaktai kumthai. Makoy anisi mamagi mapam asida toina chatlamme. Aduna mi masaksu loina khangnaramme. Phat kumthabaga imungda phat changlamme. Mabenbu kaujai harauna. Iben akoy lakle. Imung manggol aduda makoy anina harauna jong phanduna sanay. Tasengna Khomdon Sana amadi Sakyenbidi mafam asiga yamna chanarami. Haukraba punsi adubu ningsingluraga Sakyenbi mamittagi mapi sintharakhiba khanghaude. Sintharakliba pirang adubu makhonna phatai thoktuna adumak mafam adudagi chatkirame. Somdana Khomdon Sana sanglakpa nupa aduga wari sanari. Khomdon Sanana hai. Sanglakpa ibungo. Handakti langbangi tarpon haisoise khara sauna tausi. Handak marak asidi aigi mangda haukraba lan aduda laikhidraba miyoy kaya tuini urame. Aduna chauna tauge khalle. Sanglakpa aduna khumme. Sanamsi phagani chauna hita tausi. Nangnane laisabi khara henna hainaraga thamuko amuk soilakani langban tha kuidrabani. Asi hairamlaga Khomdon Sana adumak tholai. Mahakna handaki langban tarapon asibu chauna tawningba asigi maram asi mahaki mamangda layoikraba mayam ama uramba adu khaktagi sunate. Adungai mahakna angang uringaida konung manung asi fauna cheliba turel asida mapa maton kaya amana
ꯁꯤꯟ ꯂꯥꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯥ ꯃꯄꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯇꯔꯄꯣꯟ ꯍꯩꯁꯣꯏ ꯀꯠꯂꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯂꯥꯟ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗꯒꯤ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯇꯁꯦꯡꯅ ꯑꯅꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯆꯍꯤ 8 ꯑꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯃꯍꯥꯛꯅ ꯈꯔ ꯈꯔ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯛꯂꯤꯕꯁꯦ꯫ ꯍꯟꯗꯛꯀꯤ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅ ꯀꯠꯍꯧꯔꯒꯦ ꯈꯟꯗꯨꯅ ꯁꯪꯂꯥꯛꯄꯒ ꯋꯥꯐꯝ ꯑꯁꯤ ꯇꯥꯟꯅꯕꯅꯤ꯫ ꯑꯗꯨꯉꯩ ꯃꯕꯦꯟꯁꯤ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯔꯝꯈꯤꯕꯅꯤ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯠꯇꯨꯅ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤꯗꯃꯛ ꯂꯨꯛ ꯍꯧꯗꯨꯅ ꯂꯥꯏꯒꯤ ꯂꯨꯛ ꯀꯠꯀꯗꯕꯅꯤ꯫ ꯃꯗꯨꯅ ꯃꯈꯣꯏꯒꯤ ꯆꯔꯥꯁꯨ ꯇꯝꯂꯤ ꯍꯥꯏꯅ ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯇꯣꯏꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯂꯨꯛ ꯍꯧꯗꯨꯅ ꯀꯠꯄꯗꯤ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯈꯛ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯊꯧꯕꯨ ꯑꯣꯏꯅ ꯆꯦꯟꯕꯤꯅꯕ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯣꯏꯗꯧꯔꯤ꯫ ꯃꯍꯥꯛ ꯐꯪꯂꯦ ꯆꯍꯤ ꯌꯥꯝꯗ꯭ꯔꯕꯁꯨ ꯆꯍꯤ ꯁꯥꯡꯅ ꯅꯥꯗꯨꯅ ꯂꯩꯔꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ꯫ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯈꯣꯡꯅ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯦ꯫ ꯆꯠꯅ ꯆꯠꯅ ꯃꯐꯝ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯉꯩ ꯇꯧꯈꯤꯕ ꯂꯥꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤꯒꯗꯤ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯅꯤ ꯍꯥꯏꯗꯨꯅ ꯆꯦꯛꯄꯜꯅ ꯋꯥꯡꯅ ꯈꯥꯗꯨꯅ ꯂꯩꯈꯤꯕ ꯀꯌꯥ ꯑꯗꯨꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯥꯟ ꯍꯥꯏꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈ꯭ꯔꯦ, ꯄꯨꯝꯅꯃꯛ ꯍꯣꯡꯍꯜꯂꯦ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯂꯝꯕꯤꯗ ꯆꯠꯂꯤ꯫ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯈꯣꯝꯗꯣꯟ ꯁꯅꯥꯕꯨ ꯀꯧꯔꯝꯃꯤ꯫ "ꯃꯖꯥꯏꯕꯦꯝꯃ, ꯈꯣꯝꯗꯣꯟ ꯁꯅꯥ ꯅꯠꯇꯕ꯭ꯔꯅꯦ?" "ꯃꯥꯅꯤꯗ." "ꯍꯣ ꯃꯖꯥꯏꯕꯦꯝꯃ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯨꯑꯣ." ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯥꯕꯨ ꯀꯧꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯅꯥ?" ꯑꯃꯨꯛꯁꯨ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯇꯧꯔꯤ꯫ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯩꯅꯦ, ꯀꯣꯟꯗꯨꯝꯕꯅꯤ꯫ ꯑꯩꯕꯨ ꯀꯥꯎꯔꯕ꯭ꯔꯣ?" ꯀꯣꯟꯗꯨꯝꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ "ꯍꯩꯃꯥ, ꯇꯥ ꯀꯣꯟꯗꯨꯝꯕ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯅꯁꯛꯀ ꯈꯪꯂꯨꯗ꯭ꯔꯦ꯫ ꯊꯦꯡꯅꯗꯕꯁꯨ ꯐꯅ ꯀꯨꯏꯔꯦꯀꯣ." "ꯊꯦꯡꯅꯗꯕ ꯍꯥꯏꯕꯕꯨ ꯂꯥꯟꯒꯤ ꯅꯨꯃꯤꯠꯇꯣ, ꯃꯗꯨꯗ ꯊꯦꯡꯅꯈꯤꯕꯗꯨꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕꯁꯤꯅꯤ꯫ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦ꯫ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯦ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯌꯥꯝꯅ ꯀꯟꯅ ナꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯑꯩꯁꯨ ꯇꯥꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯗꯨꯃꯨꯛ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ." "ꯍꯣꯏꯗ ꯍꯣꯏꯗ, ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯃꯗꯨꯒꯤꯗꯤ꯫ ꯑꯃꯨꯛ ꯊꯦꯡꯅꯔꯤꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯑꯔꯣꯏꯀꯣ." "ꯉꯥꯏꯈꯣ, ꯇꯥ ꯀꯣꯟꯗꯨꯝꯕ, ꯇꯨ, ꯎꯈꯣꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯈꯤꯁꯤ." ꯍꯣꯏ ꯍꯥꯏꯗꯨꯅ ꯎꯈꯣꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯣꯟꯗꯨꯝꯕꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ ꯅꯣꯡꯗ꯭ꯔꯦꯟꯗꯤ ꯑꯗꯨꯃꯛ ꯂꯥꯟ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦꯀꯣ?" ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯇꯞꯅ, "ꯇꯥ ꯀꯣꯟꯗꯨꯝ, ꯀꯔꯤꯗꯤ ꯍꯥꯏꯔꯨꯒꯅꯤ, ꯑꯩ ꯌꯥꯝꯅ ꯅꯤꯡꯉꯝꯗꯦ꯫ ꯃꯍꯥꯛꯀ ꯑꯩꯒ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈꯤꯕꯗꯣ ꯊꯥꯕꯨꯝ ꯑꯃ ꯍꯦꯜꯂꯛꯄ ꯈꯛꯇꯅꯤ." "ꯑꯗꯨꯗꯤ ꯅꯆꯥꯗꯤ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯕ꯭ꯔꯥ?" "ꯌꯥꯎꯍꯧꯗ꯭ꯔꯦ." "ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯍꯦ ꯂꯥꯟ, ꯅꯪꯅ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯃꯜꯂꯦ꯫ ꯏꯇꯥꯎꯗꯣ ꯅꯨꯡꯁꯤꯕꯅꯤꯗ꯫ ꯃꯖꯥꯏꯕꯦꯝꯃꯕꯨ ꯂꯨꯝꯃꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡꯗ ꯀꯥꯈꯤꯕꯗꯣ, ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏꯗ ꯑꯩꯁꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡꯗ ꯀꯥꯕ ꯇꯥꯈꯤꯕꯅꯤ." ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯉꯩꯒꯤ ꯁꯥꯌꯧ ꯑꯗꯨꯗ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯃꯅ ꯀꯣꯟꯗꯨꯝꯕꯕꯨ ꯀꯧꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯝꯃꯤ꯫ ꯃꯗꯨꯗ ꯀꯣꯟꯗꯨꯝꯕꯅ ꯍꯥꯏ, "ꯏꯇꯥꯎ, ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡꯗ ꯃꯖꯥꯏꯕꯦꯝꯃ ꯂꯨꯝꯕ ꯆꯠꯄꯁꯦ ꯇꯣꯏꯃꯜꯂꯦ꯫ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝꯅ ꯁꯣꯏꯗꯅ ꯈꯪꯈꯤꯕ ꯇꯥꯔꯦ꯫ ꯃꯗꯨ ꯈꯪꯈ꯭ꯔꯕꯗꯤ ꯋꯥ ꯊꯣꯛꯂꯒꯅꯤ꯫ ꯋꯥ ꯊꯣꯛꯂꯕꯗꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ꯫ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯗꯣ ꯀꯤꯗꯕ ꯇꯧꯖꯅꯨ ꯅꯪ." ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯃꯅ ꯈꯨꯝꯃꯤ, "ꯍꯩ ꯃꯤꯀꯤꯊꯤ, ꯅꯪ ꯋꯥ ꯉꯥꯡꯒꯅꯨ꯫ ꯅꯪꯅ ꯋꯥ ꯉꯥꯡꯕꯁꯦ ꯑꯩ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯊꯤꯡꯕ ꯌꯥꯄꯣꯟꯇꯦ꯫ ꯊꯤꯡꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯔꯦ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯑꯩꯉꯣꯟꯗ ꯌꯥꯔꯦ꯫
ꯃꯍꯥꯛꯀ ꯑꯩꯒ ꯅꯨꯡꯁꯤꯅꯔꯦ꯫ ꯃꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯂꯣꯏ꯫ ꯀꯣꯟꯗꯨꯝꯕ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯏꯟꯅꯐꯝ ꯊꯣꯛꯄ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯏꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯈꯣꯡꯕꯥꯟꯗ ꯆꯣꯡꯊꯕ, ꯃꯤꯒꯤ ꯌꯨꯝꯂꯛ ꯐꯥꯎꯗꯨꯅ ꯆꯦꯟꯕ, ꯃꯤꯒꯤ ꯏꯃꯨꯡꯗ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯀꯌꯥꯔ ꯂꯣꯠꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯩꯊꯪꯗꯗꯤ ꯃꯖꯥꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯗꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯐꯝ ꯑꯁꯤꯅꯁꯨ ꯂꯥꯟꯒꯤ ꯃꯔꯨ ꯍꯨꯟꯕꯗ ꯃꯇꯦꯡ ꯑꯣꯏꯈꯤꯕꯅꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯇꯝꯗꯣ ꯃꯥꯒ ꯑꯩꯒ ꯄꯟꯊꯨꯡꯗꯤ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯕꯨ ꯀꯣꯅꯨꯡꯗꯗꯤ ꯋꯥꯔꯨ ꯅꯨꯡꯖꯨ ꯍꯥꯏꯕꯗꯣ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯇꯁꯨ ꯅꯠꯇꯅ ꯄꯥꯕꯨꯡ ꯁꯅꯥꯈ꯭ꯌꯥꯒ ꯏꯇꯣꯟ ꯁꯅꯥꯈ꯭ꯌꯥꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇꯁꯨ ꯑꯆꯧꯕ ꯃꯩꯔꯤꯅ ꯋꯥꯃꯩꯒꯨꯝꯅ ꯑꯣꯝꯗꯨꯅ ꯆꯥꯈꯠꯂꯛꯈꯤꯕꯅꯤ꯫ ꯀꯣꯟꯗꯨꯝꯕꯅ, ꯍꯣꯏꯅꯦ, ꯅꯪꯒꯤ ꯅꯇꯣꯟꯁꯤꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯏꯅꯦ꯫ ꯀꯔꯤꯁꯨ ꯅꯠꯇꯕ ꯅꯤꯡꯊꯧ ꯐꯝꯗꯣꯜ ꯑꯁꯤꯒꯤꯗꯃꯛꯇꯕꯨ ꯂꯩꯕꯥꯛ ꯋꯥꯡꯃꯗ ꯆꯠꯇꯨꯅ ꯃꯤꯆꯪ ꯈꯨꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯨꯡꯗꯕꯨ ꯂꯥꯟꯗꯥꯕ ꯉꯝꯃꯤ꯫ ꯃꯕꯨꯛ ꯆꯦꯟ ꯄꯤꯛꯃꯜꯂꯤ ꯃꯍꯥꯛ꯫ ꯏꯇꯣꯟ ꯁꯅꯥꯈ꯭ꯌꯥꯗꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯆꯤꯡ ꯑꯃ ꯂꯩꯖꯔꯛꯏ ꯍꯥꯏꯅ ꯏꯕꯦꯟꯁꯤꯅ ꯇꯣꯏꯅ ꯍꯥꯏꯕꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯏꯄꯥ ꯅꯤꯡꯊꯧꯅꯁꯨ ꯃꯍꯥꯛꯀ ꯀꯌꯥ ꯋꯥꯔꯤ ꯁꯥꯅꯗꯦ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛꯇꯒꯤ ꯍꯦꯟꯗꯣꯔꯛꯇꯨꯅ ꯏꯄꯥꯅ ꯄꯥꯏꯔꯤꯕ ꯐꯝꯊꯣꯜ ꯑꯗꯨꯕꯨ ꯍꯦꯛꯇ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗꯗꯤ ꯑꯩꯒꯤ ꯏꯄꯥꯁꯨ ꯌꯥꯝꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯏꯇꯣꯟ ꯁꯅꯥꯈ꯭ꯌꯥꯅ ꯑꯩꯕꯨ ꯂꯩꯕꯥꯛ ꯋꯥꯡꯃꯗ ꯊꯥꯖꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯇꯝꯗꯨꯗꯅꯤ ꯑꯩꯅ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗ ꯆꯦꯟꯈꯤꯕꯗꯣ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯇꯣꯟ ꯁꯅꯥꯈ꯭ꯌꯥꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯇꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯅ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯄꯥꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯅꯥꯎꯅꯨꯄꯥ ꯇꯥꯡꯖꯥꯈꯣꯝꯕꯅ ꯃꯨꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯇꯥꯡꯖꯥꯈꯣꯝꯕꯅ ꯍꯥꯏ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯇꯝ ꯌꯧꯔꯦ꯫ ꯑꯩꯅ ꯑꯃꯨꯛ ꯅꯤꯡꯊꯧ ꯐꯝꯊꯣꯟꯗꯣ ꯄꯥꯏꯔꯒꯦ꯫ ꯃꯁꯤꯗ ꯏꯌꯥꯝꯕꯨꯡꯅ ꯌꯥꯕꯤꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯋꯥꯡꯂꯦꯟꯅ, ꯃꯇꯝ ꯈꯔꯇ ꯉꯥꯏꯈꯣ ꯀꯩꯗꯧꯕꯒꯦ ꯅꯪꯕꯣ? ꯑꯩ ꯂꯣꯏꯁꯤꯟꯒꯗꯕ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯋꯥꯠꯂꯤ꯫ ꯑꯗꯨꯒ ꯏꯃꯥꯁꯤꯅꯁꯨ ꯑꯩꯕꯨ ꯅꯤꯡꯊꯧ ꯑꯣꯏꯅꯕ ꯑꯗꯨꯃꯛ ꯍꯥꯏꯔꯤ꯫ ꯏꯃꯥꯁꯤ ꯃꯍꯥꯛꯁꯨ ꯑꯆꯟ ꯃꯤꯔꯥꯏ ꯅꯥꯏꯃꯜꯂꯦ꯫ ꯑꯩ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯄꯣꯛꯄ ꯃꯆꯥ ꯅꯠꯇꯕ꯭ꯔꯥ? ꯀꯔꯤꯒꯤ ꯑꯩꯉꯣꯟꯗꯅ ꯑꯅꯦꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯔꯤ? ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯁꯤꯖ ꯑꯗꯨꯅ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯍꯤ ꯑꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯅꯌꯥꯝꯕꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯑꯃꯨꯛ ꯑꯣꯏꯌꯨ꯫ ꯃꯁꯦ ꯅꯃꯥꯏꯅ ꯍꯥꯏꯕ ꯋꯥꯅꯤ, ꯍꯤꯛꯇꯣꯛꯀꯅꯨ꯫ ꯇꯥꯡꯖꯥꯈꯣꯝꯕꯅ ꯁꯥꯎꯅ ꯈꯨꯝꯃꯤ, ꯃꯗꯨ ꯌꯥꯕ꯭ꯔꯗ ꯏꯃꯥ? ꯍꯌꯦꯡ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯝꯕꯨꯡꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯩꯅ ꯂꯥꯟ ꯁꯣꯏꯗꯅ ꯍꯧꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯑꯃꯗꯤ ꯃꯃꯥ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯋꯥꯡꯂꯦꯟꯒꯤ ꯅꯨꯄꯤ ꯊꯕꯥꯁꯅꯥꯗꯨ ꯃꯔꯨ ꯂꯨꯛꯇꯨꯅ ꯆꯪꯂꯛꯇꯨꯅ ꯄꯥꯎ ꯑꯃ ꯑꯁꯨꯝꯅ ꯇꯝꯂꯩ, ꯏꯅꯦꯝꯁꯦ, ꯏꯁꯥꯕꯤ ꯏꯅꯤꯡꯊꯧ, ꯋꯥꯐꯝ ꯑꯁꯦ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯗꯣ ꯆꯦꯟꯈ꯭ꯔꯦ꯫ ꯃꯅꯦꯝꯅ, ꯀꯅꯥꯗ? ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯍꯥꯏꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯀꯥ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯔꯥꯏꯕꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯅ ꯇꯥꯡꯖꯥꯈꯣꯝꯕꯒꯤ ꯃꯅꯥꯗ ꯍꯦꯛ ꯇꯥꯈꯤꯕꯗ ꯃꯍꯥꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯀꯔꯤ? ꯈꯣꯝꯗꯣꯟ ꯁꯅꯥꯕꯨ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ? ꯑꯩꯅꯗꯤ ꯑꯩꯒꯤ ꯏꯇꯥꯎ ꯅꯤꯡꯊꯧꯗ ꯊꯥꯖꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯇꯧꯕ ꯂꯣꯏꯔꯒ? ꯐꯩ, ꯅꯨꯄꯥ ꯑꯗꯨꯕꯨ ꯍꯥꯠꯀꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯍꯟꯒꯅꯤ, ꯈꯪꯒꯅꯤꯗꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯋꯥꯡꯂꯦꯟ ꯅꯤꯡꯊꯧ ꯃꯍꯥꯛꯇꯣ ꯅꯤꯡꯊꯧ ꯈꯨꯕꯝ ꯊꯥꯗꯣꯛꯂꯝꯗꯦ꯫ ꯃꯁꯤꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯇꯥꯡꯖꯥꯈꯣꯝꯕꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯒꯣꯜ ꯁꯌꯥꯡꯊꯛꯇ ꯇꯣꯡꯗꯨꯅ ꯃꯌꯥꯝꯕꯕꯨ ꯈꯨꯇꯨꯝ ꯁꯤꯡꯂꯝꯗꯨꯅ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯀꯟꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯋꯥꯡꯂꯦꯟ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯜꯂꯤ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯃꯆꯤꯜ ꯑꯁꯤꯗ ꯄꯉꯥꯡ ꯉꯥꯡꯖꯔꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯋꯥꯈꯜ ꯊꯦꯟꯃꯜꯂꯤꯗꯀꯣ꯫ ꯃꯃꯥ ꯁꯤꯖꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯅꯥꯎ ꯑꯁꯦ ꯑꯃꯨꯛꯇ ꯈꯥꯝꯃꯨꯆꯣꯅꯦꯍꯦ꯫ ꯏꯃꯥ, ꯀꯔꯤꯁꯨ ꯇꯧꯔꯣꯏ,
ꯀꯔꯤꯁꯨ ꯄꯥꯈꯠꯄꯤꯒꯅꯨ꯫ ꯁꯣꯝꯗꯅ ꯈꯣꯝꯗꯣꯟ ꯁꯅꯥꯗꯨ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯂꯝꯃꯤ꯫ ꯂꯧꯈꯠꯄꯤꯗꯨꯅ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯝꯗꯣꯟ ꯁꯅꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯟꯃꯤ ꯃꯀꯣꯛꯁꯨ ꯑꯣꯏꯍꯟꯕꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗꯁꯨ ꯇꯥꯡꯖꯥꯈꯣꯝꯕꯗꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤꯗꯦ꯫ ꯃꯁꯤꯗ ꯃꯃꯥ ꯁꯤꯖ ꯏꯕꯦꯝꯃꯅ ꯆꯤꯡꯅꯕꯗꯤ ꯑꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒ ꯃꯍꯥꯛꯀ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕꯅꯤ꯫ ꯃꯥꯒꯤꯗ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯋꯥꯔꯤ ꯂꯤꯔꯤ꯫ ꯀꯣꯟꯗꯨꯝꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯊꯔꯛꯏ꯫ ꯏꯇꯥꯎ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯂꯥꯟꯃꯤ ꯈꯟꯕ ꯌꯥꯎꯍꯜꯂꯦ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯥꯡꯇ ꯑꯣꯔꯥꯏꯔꯦ꯫ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃ, ꯏꯇꯥꯎꯅ ꯃꯖꯥꯏꯕꯦꯝꯃꯕꯨ ꯁꯣꯟꯕꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯦꯞꯈꯤꯗꯕꯅꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯄ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯍꯥꯟꯅ ꯀꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤꯇꯅꯤ ꯇꯥꯈꯤꯕ꯫ ꯀꯣꯟꯗꯨꯝꯕ, ꯅꯨꯃꯤꯠꯇꯨ ꯅꯪꯁꯨ ꯑꯩꯈꯣꯏꯒꯤꯗ ꯂꯩꯕꯗꯥꯏ꯫ ꯅꯪꯁꯨ ꯈꯪꯂꯤꯒꯅꯤ ꯀꯣꯅꯨꯡꯗꯒꯤ ꯌꯥꯏꯄꯨꯡ ꯀꯟꯅ ꯌꯩꯔꯛꯈꯤꯕꯗꯣ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ ꯑꯃ ꯐꯥꯔꯞ ꯇꯧꯔꯕ ꯅꯨꯃꯤꯠ ꯑꯃꯈꯛꯇꯅꯤ ꯁꯅꯥ ꯁꯪꯒꯥꯏ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ, ꯃꯖꯥ ꯏꯕꯦꯝꯃ ꯈꯣꯝꯗꯣꯟ ꯁꯅꯥ ꯑꯃꯗꯤ ꯀꯣꯟꯗꯨꯝꯕꯁꯨ ꯌꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯐꯝꯂꯤ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯔꯤ꯫ ꯇꯥꯂꯛ ꯑꯁꯤꯗꯅꯤ ꯀꯣꯅꯨꯡꯒꯤ ꯌꯥꯏꯄꯨꯡ ꯍꯟꯖꯕꯅ ꯌꯥꯏꯄꯨꯡ ꯑꯗꯨꯕꯨ ꯀꯟꯅ ꯀꯟꯅ ꯊꯤꯜꯂꯛꯈꯤꯕꯗꯣ꯫ ꯌꯥꯏꯄꯨꯡ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯝꯕꯒꯤ ꯊꯃꯣꯏꯗ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯈꯤꯕꯅꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯍꯥꯏ, ꯌꯥꯏꯄꯨꯡꯒꯤ ꯍꯧꯔꯕ ꯈꯣꯟꯖꯦꯜ ꯑꯁꯦ ꯂꯥꯟꯒꯤ ꯃꯄꯥꯎꯕꯨ ꯑꯣꯏꯔꯤꯒꯗ꯭ꯔꯥ? ꯀꯣꯟꯗꯨꯝꯕꯅ ꯑꯃꯨꯛ, ꯁꯥꯕꯥꯎ ꯂꯥꯟꯕꯥꯎꯒꯤ ꯃꯇꯝꯗꯇ ꯌꯩꯒꯗꯕ ꯄꯨꯡꯖꯥꯎꯅꯤ꯫ ꯌꯥꯏꯄꯨꯡ ꯍꯟꯖꯕꯅ ꯌꯩꯔꯤꯕ ꯌꯥꯏꯄꯨꯡ ꯑꯁꯦ ꯂꯥꯟꯒꯤ ꯄꯥꯎ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯅꯥꯒꯤ ꯂꯩꯕꯥꯛꯇꯒꯤ ꯍꯧꯔꯛꯄ ꯂꯥꯟꯕꯨ ꯑꯣꯏꯔꯤꯒꯕ? ꯂꯥꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯦꯛ ꯄꯜꯂꯛꯄꯗ ꯈꯣꯝꯗꯣꯟ ꯁꯅꯥꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯑꯃꯗꯤ ꯇꯅꯤꯛꯆꯈꯤ꯫ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯃꯈꯛ ꯊꯨꯅ ꯌꯥꯡꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯂꯥꯟꯃꯤ ꯑꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯕꯨ ꯃꯔꯨ ꯂꯨꯛꯇꯨꯅ ꯈꯨꯔꯨꯝꯂꯒ ꯑꯁꯨꯝꯅ ꯂꯥꯟꯒꯤ ꯄꯥꯎ ꯇꯝꯃꯤ꯫ ꯑꯉꯝꯕ, ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯥꯟ ꯍꯧꯔꯛꯂꯦ꯫ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧ ꯇꯥꯡꯖꯥꯈꯣꯝꯕꯅ ꯍꯧꯕ ꯂꯥꯟꯅꯤ꯫ ꯂꯥꯟꯒꯤ ꯄꯣꯔꯝ ꯁꯤꯟꯕ ꯍꯧꯍꯧꯔꯦ꯫ ꯑꯉꯝꯕꯕꯨ ꯀꯣꯅꯨꯡꯗ ꯊꯨꯅ ꯀꯥꯔꯛꯅꯕ ꯄꯥꯎ ꯊꯥꯔꯛꯂꯤ꯫ ꯁꯒꯣꯜ ꯂꯥꯟꯃꯤꯗꯨ ꯁꯒꯣꯜ ꯊꯧꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯂꯥꯟꯒꯤ ꯄꯥꯎ꯫ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧ ꯇꯥꯡꯖꯥꯈꯣꯝꯕꯅ ꯍꯧꯔꯛꯄ ꯂꯥꯟ꯫ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯀꯣꯟꯗꯨꯝꯕꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯇꯥꯎ, ꯂꯥꯟ ꯍꯧꯔꯦ꯫ ꯂꯥꯟ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯂꯥꯟ ꯆꯠꯂꯁꯤ꯫ ꯀꯣꯟꯗꯨꯝꯕꯅ, ꯑꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯗꯤ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯍꯧꯔꯦ꯫ ꯑꯩ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯇꯝꯅ ꯑꯗꯨꯃꯛ ꯊꯨꯅ ꯂꯥꯛꯂꯒꯦ꯫ ꯃꯖꯥꯏꯕꯦꯝꯃ, ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯟꯗꯨꯝꯕꯗꯨ ꯆꯦꯟꯆꯠ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯨ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯗꯨꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯂꯧꯊꯣꯛꯏ꯫ ꯃꯁꯥꯗꯨꯁꯨ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯗꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯅ ꯈꯣꯝꯗꯣꯟ ꯁꯅꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯈꯣꯝꯗꯣꯟ, ꯑꯩ ꯂꯥꯟ ꯆꯠꯂꯒꯦ꯫ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯈꯣꯟ ꯑꯗꯨ ꯇꯅꯤꯛꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤ ꯀꯝꯗꯧꯕ? ꯏꯃꯥꯈꯣꯏꯒ ꯂꯩꯔꯝꯃꯣ꯫ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯂꯥꯟꯒꯤ ꯑꯀꯟꯕ ꯍꯨꯀꯨꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯒꯣꯜꯁꯪꯗꯒꯤ ꯁꯒꯣꯜ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯃꯗꯨꯗ ꯇꯣꯡꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯃꯤꯠꯇ ꯃꯄꯤ ꯆꯤꯟꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯃꯨꯛꯁꯨ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ? ꯏꯇꯣꯟ ꯁꯅꯥꯈ꯭ꯌꯥꯅ ꯍꯧꯔꯛꯄ ꯂꯥꯟ ꯑꯣꯏꯔꯕꯣꯏ? ꯏꯄꯨꯔꯣꯏꯕꯒ ꯂꯩꯃꯤꯟꯅꯕ ꯊꯥꯕꯝ ꯑꯃꯈꯛꯇ ꯉꯥꯏꯔꯤꯀꯣ ꯑꯩꯗꯤ꯫ ꯍꯦ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯏꯄꯨꯔꯣꯏꯕꯕꯨ ꯃꯇꯨ ꯅꯥꯝꯃ ꯇꯦꯛꯍꯟꯗꯅ
ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯍꯟꯕꯤꯔꯛꯎꯀꯣ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯐꯥꯎꯈꯤꯕ ꯃꯤꯄꯥꯏꯕ ꯑꯗꯨꯕꯨ ꯅꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯗꯨꯅ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯁꯥꯗꯨ ꯊꯔ ꯊꯔ ꯅꯤꯛꯂꯛꯏ꯫ ꯀꯣꯟꯗꯨꯝꯕꯅ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯍꯪꯂꯛꯏ, ꯃꯖꯥꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯍꯛꯆꯥꯡ ꯅꯤꯛꯂꯤꯕꯗꯤ? ꯈꯣꯝꯗꯣꯟ ꯁꯅꯥꯅ, ꯏꯇꯣꯟ ꯁꯅꯥꯏꯈ꯭ꯌꯥꯗꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯃꯍꯥꯛꯅ ꯃꯇꯥꯎ ꯁꯥꯟꯅꯕ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯟꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯈꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯕꯨꯛ ꯆꯦꯠꯄ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯂꯥꯟꯒꯤ ꯃꯇꯦꯡꯕꯨ ꯄꯥꯡꯁꯤꯟꯅꯕ ꯁꯥꯔꯒ ꯑꯩꯒꯤ ꯏꯇꯣꯟ ꯁꯅꯥꯏꯈ꯭ꯌꯥ ꯑꯃꯗꯤ ꯄꯥꯕꯨꯡ ꯁꯅꯥꯏꯈ꯭ꯌꯥ ꯑꯅꯤꯕꯨ ꯇꯨꯝꯅ ꯍꯥꯠꯂꯒ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯈꯤ꯫ ꯂꯥꯂꯣꯡ ꯀꯌꯥ ꯁꯤꯟꯗꯨꯅ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯤꯗ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯇꯣꯟ ꯁꯅꯥꯏꯈ꯭ꯌꯥꯅ ꯃꯥꯡꯖꯤꯟ ꯊꯥꯗꯨꯅ ꯂꯥꯟ ꯍꯧꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯃꯇꯝ ꯑꯗꯨ ꯐꯥꯎꯒꯤꯗꯤ ꯂꯥꯛꯈꯤꯗꯦ ꯍꯥꯏ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡ ꯇꯥꯟꯖꯥꯕꯨ ꯌꯨꯝꯊꯪꯅꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯕꯨ ꯊꯗꯠꯂꯒ ꯃꯍꯥꯛꯅ ꯍꯔꯥꯎꯖꯈꯤꯕꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯂꯥꯟꯕꯨꯡ ꯃꯌꯥꯏꯗ ꯂꯩꯕꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯎꯍꯧꯏ꯫ ꯑꯩꯅ ꯎꯍꯧꯕ ꯑꯗꯨꯗꯤ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯥꯅ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧ ꯇꯥꯡꯖꯥꯈꯣꯝꯕꯅ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯇꯨꯡꯗꯅ ꯂꯥꯟꯃꯤ ꯃꯅꯥꯏ ꯃꯁꯦꯟ ꯀꯌꯥ ꯑꯃ꯫ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯅꯣꯡꯗ꯭ꯔꯦꯟꯈꯣꯝꯕꯅ ꯃꯥꯡꯖꯤꯟ ꯊꯥꯔꯤ꯫ ꯃꯈꯣꯏꯅ ꯍꯧꯔꯛꯄ ꯂꯥꯟ ꯑꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯂꯥꯟꯕꯨꯡ ꯃꯌꯥꯏꯗ ꯊꯥꯡ ꯇꯦꯟ ꯌꯥꯅꯕꯒꯤ ꯃꯈꯣꯟꯇꯅ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤꯕꯅꯤ꯫ ꯐꯅ ꯀꯨꯏꯅ ꯂꯥꯟ ꯁꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯃꯁꯤꯡ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯔꯣꯝꯒꯤ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯄꯥꯛꯅ ꯁꯟꯅ ꯇꯥꯗꯨꯅ ꯁꯤꯈꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧ ꯇꯥꯡꯖꯥꯈꯣꯝꯕꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯅꯣꯡꯗ꯭ꯔꯦꯟꯈꯣꯝꯕꯒꯤ ꯃꯊꯕꯥꯛ ꯑꯗꯨꯗ ꯊꯨꯝꯅ ꯊꯤꯟꯖꯤꯟꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯃꯅꯥꯀꯣꯡ ꯑꯅꯤꯗꯨꯕꯨ ꯀꯟꯅ ꯃꯦꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯄꯥꯎꯗꯣ ꯇꯝꯂꯒꯅꯨ, ꯑꯩ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯇꯁꯦꯡꯅ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯀꯞꯄꯤ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯏ꯫ ꯎꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯗ ꯃꯇꯝꯁꯨ ꯊꯦꯡꯖꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯣꯟꯗꯨꯝꯕꯅ ꯍꯥꯏꯔꯛꯏ, ꯃꯖꯥꯏꯕꯦꯝꯃ, ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯍꯥ, ꯊꯦꯡꯂꯦꯕ? ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯊꯦꯡꯂꯦꯅꯦꯍꯦ꯫ ꯑꯗꯣ ꯇꯥ ꯀꯣꯟꯗꯨꯝ, ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯅꯣꯡꯃ ꯑꯩꯒꯤꯗ ꯂꯥꯛꯄꯤꯌꯨ, ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯈꯤꯁꯦ꯫ ꯑꯩ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯂꯩ꯫ ꯀꯔꯝꯅ? ꯂꯥꯟꯖꯦꯜꯂꯤꯕꯅꯤꯗꯅ꯫ ꯀꯅꯥꯒ ꯂꯩꯃꯤꯟꯅꯔꯤꯕ? ꯅꯇꯣꯝꯇꯔꯥ? ꯏꯅꯥꯎꯅꯨꯄꯤ ꯁꯛꯑꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯟꯒ ꯂꯩꯃꯤꯟꯅꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯗꯨꯅ ꯆꯠꯄ ꯍꯧꯏ꯫ ꯀꯣꯟꯗꯨꯝꯕꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯖꯥꯏꯕꯦꯝꯃ, ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨꯔꯥ? ꯊꯤꯟꯗ꯭ꯔꯕꯁꯨ ꯌꯥꯔꯒꯅꯤ, ꯅꯪꯁꯨ ꯆꯠꯆꯔꯣ꯫ ꯀꯣꯟꯗꯨꯝꯕꯁꯨ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯆꯠꯅ ꯆꯠꯅ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨꯒꯤꯗꯤ ꯂꯥꯟꯕꯨꯡ ꯃꯌꯥꯏꯅꯤ꯫ ꯂꯥꯟꯕꯨꯡ ꯃꯌꯥꯏ ꯑꯁꯤꯗꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤꯕꯗꯨ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯄꯨꯔꯣꯏꯕꯅ ꯂꯥꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯝꯃꯦ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯦ꯫ ꯁꯦ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ, ꯄꯥꯈꯠꯀꯅꯨ, ꯏꯆꯥꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯃꯄꯥꯟ ꯑꯗꯨꯗ ꯂꯩꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅꯇ ꯂꯩꯔꯝꯃꯦ꯫ ꯅꯨꯃꯤꯠꯅ ꯇꯥꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯄꯥꯎ ꯑꯃꯗꯤ ꯇꯥꯔꯛꯈꯤ꯫ ꯂꯥꯟ ꯌꯥꯝꯅ ꯀꯜꯂꯦ, ꯃꯤꯁꯤ ꯃꯤꯅꯥ ꯀꯌా ꯑꯃꯁꯨ ꯌꯥꯎꯍꯧꯔꯦ꯫ ꯃꯈꯣꯏꯔꯣꯝꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯀꯣꯅꯨꯡ ꯇꯝꯅ ꯊꯣꯝꯖꯤꯟꯍꯧꯔꯛꯂꯦ꯫ ꯅꯈꯣꯏ ꯄꯨꯝꯕ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯣ꯫ ꯋꯥꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯝꯃꯦ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯁꯨ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯥꯟ ꯆꯦꯜꯂꯝꯃꯦ꯫ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕ ꯑꯁꯤꯅ ꯃꯃꯥꯒꯤ ꯃꯄꯥꯝ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯝꯃꯦ꯫ ꯃꯃꯥꯒꯤ ꯃꯄꯥꯝ ꯌꯨꯝ ꯑꯁꯤꯒ ꯀꯣꯅꯨꯡꯒꯗꯤ ꯈꯔ ꯈꯖꯤꯛ ꯂꯥꯞꯅꯔꯝꯃꯦ꯫ ꯌꯨꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯤ ꯁꯛꯑꯦꯟꯕꯤꯁꯨ
ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯩꯔꯝꯃꯦ꯫ ꯁꯛꯌꯦꯟꯕꯤꯗꯤ ꯃꯉꯣꯟꯗꯒꯤ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯁꯨ ꯂꯥꯟꯗ ꯌꯥꯎꯈꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯁꯛꯌꯦꯟꯕꯤꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯂꯥꯟ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏ꯫ ꯅꯨꯃꯤꯠꯇꯤ ꯄꯨꯡꯇꯥ ꯇꯥꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯟꯃꯤ ꯑꯃꯠꯇ ꯍꯟꯅꯔꯛꯇꯦ꯫ ꯑꯩꯗꯤ ꯌꯥꯝꯅ ꯃꯤꯄꯥꯏꯔꯦ꯫ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗꯣ ꯊꯥ ꯑꯃꯈꯛꯇ ꯐꯥꯕꯗ ꯃꯉꯥꯏꯔꯦ꯫ ꯂꯥꯟ ꯑꯁꯤꯗ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ?" ꯁꯣꯝꯗꯅ ꯂꯥꯟꯕꯨꯡꯗ ꯂꯩꯕ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯊꯣꯝꯖꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯦ꯫ ꯂꯥꯟ ꯑꯗꯨꯗ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯗꯤ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯒ ꯃꯅꯥꯎꯅꯨꯄꯥ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧ ꯇꯥꯡꯖꯥꯈꯣꯝꯕꯒ ꯑꯃꯨꯛ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯏ ꯇꯥꯟꯅꯗꯨꯅ ꯂꯥꯟ ꯁꯣꯛꯅꯕ ꯑꯗꯨꯕꯨ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯅꯤꯡꯊꯧ ꯋꯥꯡꯂꯦꯟꯅ ꯇꯥꯡꯖꯥꯈꯣꯝꯕꯕꯨ ꯃꯅꯥꯎꯅꯨꯄꯥꯅꯤ ꯈꯟꯗꯨꯅ ꯑꯍꯦꯟꯕ ꯊꯥꯡꯒꯤ ꯊꯥꯡꯍꯥꯏ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯡꯖꯥꯈꯣꯝꯕ ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯌꯥꯝꯕꯨꯡꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯧ ꯀꯌꯥ ꯇꯧꯗꯨꯅ ꯃꯌꯥꯝꯕꯨꯡꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯅ ꯇꯥꯡꯖꯥꯈꯣꯝꯕꯕꯨ ꯊꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯌꯦꯡꯊꯤꯅꯕꯗ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤ꯫ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯅ ꯈꯣꯡꯕꯒꯨꯝ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜꯁꯨ ꯍꯧꯅ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯁꯤꯔꯦ꯫ ꯂꯥꯟꯖꯦꯟꯅꯗꯨꯅ ꯍꯤꯡꯍꯧꯕ ꯃꯤꯑꯣꯏ ꯑꯗꯨꯇꯅ ꯍꯤꯡꯍꯧꯔꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯇꯨ ꯂꯥꯟ ꯉꯝꯂꯗꯨꯅ ꯃꯈꯨꯠꯇ ꯄꯖꯦꯡ ꯐꯤꯔꯥꯟ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯂꯩꯕꯥꯛ ꯃꯥꯏꯀꯩ ꯄꯥꯡꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥ ꯑꯃꯗꯤ ꯁꯛꯌꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯣꯛꯅꯈꯤꯕ ꯂꯥꯟ ꯑꯗꯨ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ꯫ ꯁꯛꯌꯦꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕꯗꯤ ꯂꯥꯟꯗ ꯍꯤꯡꯍꯧꯈꯤ꯫ ꯑꯗꯨꯒ ꯀꯣꯟꯗꯨꯝꯕꯁꯨ ꯍꯤꯡꯉꯤ ꯍꯥꯏꯅ ꯄꯥꯎꯗꯤ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯥꯟꯕꯨꯡ ꯃꯌꯥꯏꯗ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯣꯏꯅ ꯂꯩꯅ ꯌꯦꯡꯂꯛꯄꯗ ꯂꯥꯟꯕꯨꯡ ꯃꯌꯥꯏ ꯐꯥꯎꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯊꯃꯣꯏ ꯀꯥꯏꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡ ꯇꯝꯅ ꯆꯦꯟꯁꯤꯟꯗꯨꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯍꯤꯛꯅ ꯍꯤꯛꯅ ꯇꯦꯡꯊꯥꯖꯔꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥ ꯂꯝꯕꯤ ꯑꯗꯨꯕꯨ ꯆꯠꯂꯒ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯥꯏꯈꯤꯕ ꯊꯃꯣꯏ ꯑꯗꯨꯒꯨꯝꯅ ꯅꯧꯍꯧꯅꯅ ꯀꯥꯏꯔꯛꯂꯤ ꯑꯃꯗꯤ ꯃꯤꯠꯀꯤ ꯄꯤꯁꯨ ꯃꯅꯤꯡ ꯇꯝꯅ ꯆꯤꯟꯊꯔꯛꯂꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤ꯫ ꯃꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯑꯆꯥꯟꯕꯤꯅ ꯃꯄꯥꯟꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯕꯣꯛꯅ ꯂꯥꯛꯄ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯑꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏ, "ꯏꯃꯥꯕꯣꯛ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯊꯦꯡꯂꯛꯏꯕꯁꯤꯕꯣ?" ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯈꯨꯝꯃꯤ, "ꯆꯐꯨꯅ ꯀꯥꯏꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯂꯨꯕꯅꯤ꯫ ꯆꯐꯨ ꯀꯥꯏꯔꯕꯅꯤꯅ ꯀ꯭ꯋꯥꯛꯁꯨ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯀ꯭ꯋꯥꯛ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯃꯈꯧ ꯄꯣꯡꯅ ꯈꯣꯡꯕꯗꯤ ꯉꯝꯂꯨꯒꯅꯤ?" ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯗꯨꯕꯨ ꯑꯆꯥꯟꯕꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯆꯥꯟꯕꯤꯅ ꯃꯃꯥꯕꯣꯛꯇ ꯍꯥꯏ, "ꯏꯃꯥꯕꯣꯛ, ꯉꯁꯥꯏ ꯏꯃꯥ ꯂꯥꯛꯑꯝꯃꯤ꯫ ꯅꯃꯥ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ? ꯀꯔꯤꯒꯤꯅꯤ ꯍꯥꯏꯕꯒꯦ?" "ꯃꯗꯨꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯀꯗꯥꯏꯗ ꯆꯠꯈꯤ ꯑꯁꯤꯇ ꯍꯪꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯆꯔꯁꯅꯤ." ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯆꯥ ꯄꯣꯛꯈꯤꯗꯦ꯫ ꯃꯃꯥꯒꯤ ꯃꯄꯥꯝ ꯌꯨꯝ ꯑꯁꯤꯗ ꯃꯊꯟꯇ ꯂꯩꯕ ꯇꯥꯈꯤ꯫ ꯂꯩꯁꯨ ꯂꯩꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯅꯥꯎꯅꯨꯄꯤ ꯁꯛꯌꯦꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯛꯌꯦꯟꯕꯤ ꯑꯃꯨꯛꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯉꯁꯤꯗꯤ ꯃꯆꯦꯒ ꯎꯅꯔꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯍꯥꯏ, "ꯁꯛꯌꯦꯟ, ꯅꯪ ꯉꯔꯥꯡꯁꯨ ꯂꯥꯛꯑꯝꯃꯤ ꯍꯥꯏ꯫ ꯀꯔꯤ ꯂꯩꯕꯒꯦꯅꯦ?" "ꯂꯥꯡꯕꯟ ꯊꯥ ꯀꯨꯏꯗ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯇꯔꯄꯣꯟ ꯍꯩꯁꯣꯏ ꯀꯠꯁꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫
ꯃꯗꯨꯒꯤꯗꯤ ꯉꯔꯥꯡꯅ ꯑꯩꯅ ꯁꯪꯂꯥꯛꯄꯒꯤꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯎꯅꯗꯨꯅ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯁꯣꯏꯗꯅ ꯇꯧꯔꯒꯅꯤ ꯍꯟꯗꯛꯇꯤ꯫ ꯐꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯂꯨꯛꯇꯤ ꯍꯧꯔꯔꯣꯏꯁꯤ꯫ ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯍꯧꯁꯤ꯫ ꯑꯗꯨꯒꯅꯦ, ꯇꯥ ꯀꯣꯟꯗꯨꯝꯕꯗꯣ ꯈꯪꯉꯤꯗꯅ, ꯃꯥꯕꯨꯁꯨ ꯆꯦꯕꯥꯎ ꯊꯥꯔꯝꯃꯨ, ꯃꯍꯥꯛꯁꯨ ꯌꯥꯎꯍꯟꯁꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯥꯡꯕꯟꯊꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗꯗꯤ ꯍꯥꯏꯐꯦꯠ ꯆꯪꯅꯤꯡꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯆꯪꯕ ꯌꯥꯗꯕꯅ ꯑꯗꯨꯃꯛ ꯆꯪꯗ꯭ꯔꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯃꯗ ꯆꯥꯎꯅ ꯁꯥꯗꯨꯅ ꯊꯝꯂꯤꯕ ꯃꯤꯇꯤꯟ ꯁꯪꯂꯦꯟ ꯑꯗꯨꯗ ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯩꯁꯣꯏ ꯁꯣꯏꯔꯤ꯫ ꯀꯣꯟꯗꯨꯝꯕꯁꯨ ꯆꯦꯕꯥꯎ ꯐꯪꯂꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯕꯨ ꯎꯔꯗꯨꯅ ꯀꯧꯖꯩ, "ꯃꯖꯥꯏꯕꯦꯝꯃ"꯫ ꯃꯁꯤꯗ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯍꯥꯏ, "ꯇꯥ ꯀꯣꯟꯗꯨꯝ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯧꯕ ꯃꯤꯡꯒꯧꯁꯦ ꯍꯣꯡꯗꯣꯛꯂꯣ"꯫ "ꯑꯦ, ꯀꯔꯤꯒꯤ? ꯅꯤꯡꯊꯧ ꯄꯥꯟꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ"꯫ ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯂꯞ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯈꯔ ꯑꯃꯅ ꯃꯩ ꯊꯥꯈꯤꯕꯁꯨ ꯌꯥꯎꯈꯤ, ꯈꯔ ꯑꯃꯅ ꯐꯨꯝꯈꯤꯕꯁꯨ ꯌꯥꯎꯈꯤ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯎꯃꯪꯗ ꯄꯨꯗꯨꯅ ꯁꯥ ꯀꯩꯗ ꯄꯤꯖꯈꯤꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗꯤ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯂꯩꯔꯣꯟ ꯆꯟꯗꯨꯅ ꯐꯨꯝꯈꯤꯕꯅꯤ꯫ ꯊꯥ ꯈꯔꯗꯤ ꯌꯦꯛꯅꯕꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯂꯧꯁꯤꯟꯗꯨꯅ ꯄꯥꯟꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯈꯤ꯫ ꯏꯍꯧ ꯑꯁꯤꯗ ꯅꯤꯡꯊꯧꯒꯤ ꯁꯥꯁꯟ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕꯁꯨ ꯌꯥꯎꯈꯤ꯫ ꯃꯃꯩꯊꯪꯗ ꯏꯍꯧ ꯑꯁꯤꯅ ꯉꯝꯗꯨꯅ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯆꯠꯅꯕꯤꯁꯤ ꯃꯨꯠꯊꯠꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯈꯨꯗꯨꯝ ꯆꯟꯂꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯊꯧ ꯄꯥꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯅ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯀꯣꯟꯗꯨꯝꯕꯗ ꯃꯖꯥ ꯏꯕꯦꯝꯃ ꯀꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯗꯨꯝꯕꯅꯗꯤ ꯑꯗꯨꯃꯛ ꯍꯥꯏꯔꯤ꯫ "ꯀꯔꯤꯒꯤ ꯀꯧꯗꯅꯤ? ꯃꯤꯡꯊꯣꯜ ꯑꯁꯦ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯀꯧꯈꯤꯒꯅꯤ꯫ ꯏꯇꯥꯎ ꯅꯣꯡꯗ꯭ꯔꯦꯟꯈꯣꯝꯕꯅ ꯅꯪꯉꯣꯟꯗ ꯑꯩꯅ ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ"꯫ ꯑꯁꯦꯡꯕꯅꯤ, ꯅꯣꯡꯃꯁꯨ ꯀꯣꯟꯗꯨꯝꯕꯅ ꯈꯣꯝꯗꯣꯟ ꯁꯅꯥꯗ ꯈꯣꯝꯗꯣꯟ ꯁꯅꯥ ꯍꯥꯏꯅ ꯀꯧꯕꯗ ꯅꯣꯡꯗ꯭ꯔꯦꯟꯈꯣꯝꯕꯅ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏ, "ꯀꯅꯥꯒꯤ ꯈꯣꯝꯗꯣꯟ ꯁꯅꯥ? ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯤꯡ ꯑꯁꯤꯗꯤ ꯑꯩ ꯈꯛꯇꯅ ꯀꯧꯒꯗꯕꯅꯤ꯫ ꯅꯈꯣꯏꯅꯗꯤ ꯃꯉꯣꯟꯗ ꯃꯖꯥ ꯏꯕꯦꯝꯃ ꯑꯁꯤꯇꯃꯛ ꯀꯧꯒꯗꯕꯅꯤ"꯫ ꯃꯁꯤꯗꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯍꯥꯏꯕ ꯑꯁꯤꯇꯃꯛ ꯀꯧꯈꯤ꯫ ꯀꯣꯟꯗꯨꯝꯕꯅ ꯍꯥꯏꯔꯛꯏ, "ꯃꯖꯥ ꯏꯕꯦꯝꯃ, ꯐꯅ ꯍꯣꯡꯂꯦꯀꯣ꯫ ꯃꯇꯝ ꯑꯁꯦ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯈꯤꯕ ꯐꯖ ꯐꯖꯔꯕ ꯀꯌꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦꯀꯣ꯫ ꯂꯦꯡꯗꯅ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯇꯨ, ꯑꯁꯤꯒꯤ ꯇꯨꯔꯦꯜ ꯑꯁꯦ, ꯑꯁꯤ ꯃꯉꯥꯏ꯫ ꯃꯍꯥꯛꯇꯅꯤ ꯑꯁꯨꯝꯃꯛ ꯆꯦꯟꯗꯨꯅ ꯂꯩꯍꯧꯕ"꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯂꯥꯟ, ꯂꯥꯟ ꯍꯥꯏꯕ ꯑꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯌꯥꯝꯅ ꯐꯠꯇꯕ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯅ ꯃꯃꯥ ꯃꯄꯥ, ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯕꯕꯨ ꯀꯥꯏꯅꯍꯜꯂꯤ, ꯁꯦꯠꯅꯍꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯥꯡ ꯑꯇꯥ ꯄꯤꯛ ꯊꯟꯅ ꯊꯣꯛꯍꯜꯂꯤ꯫ ꯂꯥꯟ ꯑꯁꯤꯅ ꯅꯤꯡꯉꯝꯗꯕ ꯅꯠꯇꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯃꯠꯇ ꯄꯤꯗꯦ"꯫ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯕꯨ ꯂꯥꯟ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯒ ꯁꯦꯠꯅ ꯈꯥꯏꯅꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯑꯅꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯐꯅ ꯀꯟꯅ ꯂꯥꯏꯀꯠꯅꯔꯝꯃꯦ, ꯑꯗꯨꯕꯨ ꯐꯕ ꯑꯁꯤꯃꯗꯤ ꯏꯎ ꯎꯈꯤꯗꯦ꯫ ꯆꯍꯤ ꯀꯌꯥ ꯐꯃꯨꯡꯊꯛꯇ ꯌꯥꯇꯥꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯍꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯍꯟ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯨꯃꯛ ꯁꯤꯔꯝꯕꯁꯨ ꯌꯥꯏ꯫ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯆꯥꯟꯕꯤꯔꯗꯨꯅ ꯆꯍꯤ 6-7ꯀꯤ ꯃꯇꯨꯡꯗ ꯑꯅꯥꯕ ꯑꯗꯨ ꯈꯔ ꯐꯒꯠꯂꯛꯇꯨꯅ ꯍꯧꯒꯠ ꯀꯥꯡꯈꯠꯇꯨꯅ ꯆꯠꯄ ꯉꯝꯂꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏ ꯀꯠꯅꯕ ꯃꯇꯝ ꯌꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝ ꯃꯔꯛꯇ ꯆꯪꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯈꯨꯠꯇ ꯍꯩꯁꯣꯏ ꯈꯔ ꯄꯥꯏꯔꯤ, ꯂꯩꯁꯨ ꯌꯥꯎꯔꯤ, ꯂꯥ ꯑꯃꯒꯤ ꯃꯊꯛꯇ ꯍꯥꯞꯂꯤ꯫ ꯆꯦꯟꯊꯔꯛꯂꯤꯕ ꯏꯆꯦꯜ ꯑꯗꯨꯗ ꯇꯔꯄꯣꯟ ꯍꯩꯁꯣꯏ ꯑꯗꯨꯕꯨ ꯍꯩꯊꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯜꯂꯤꯕ ꯏꯆꯦꯜ ꯅꯪꯅ ꯑꯩꯅ ꯇꯝꯖꯔꯤꯕ ꯇꯔꯄꯣꯟ ꯍꯩꯁꯣꯏ ꯑꯁꯤꯕꯨ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯌꯧꯍꯟꯕꯤꯔꯝꯃꯨꯀꯣ"꯫ ꯃꯈꯨꯠ ꯑꯗꯨꯅ ꯏꯟꯊꯖꯩ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯀꯠꯆꯕ ꯇꯔꯄꯣꯟ ꯍꯩꯁꯣꯏꯗꯨ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜ ꯑꯗꯨꯅ ꯆꯦꯟꯊꯗꯨꯅ ꯑꯁꯨꯃꯛ ꯄꯨꯈ꯭ꯔꯦ꯫ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯅꯤ꯫ ꯈꯣꯝꯗꯣꯟ ꯁꯅꯥꯅ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯕꯨ ꯈꯣꯝꯖꯤꯟꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯤ꯫
ꯏꯆꯥꯁꯥ, ꯏꯁꯨꯁꯥ, ꯅꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯑꯐꯕ ꯃꯤ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ꯫ ꯑꯩꯒꯤ ꯏ ꯃꯔꯤ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯅꯨꯡꯁꯤꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯁꯛ ꯑꯣꯏꯗꯨꯅ ꯀꯂꯛ ꯌꯦꯡꯊꯤꯅꯕꯒꯤ ꯋꯥꯈꯜ ꯆꯦꯟꯗꯨꯅ ꯈꯛ ꯑꯉꯝ ꯇꯥꯂꯣꯏꯗꯕꯅꯤ, ꯈꯠꯅꯔꯣꯏꯗꯕꯅꯤ꯫ ꯏꯒꯤ ꯃꯔꯤꯅ ꯈꯠꯅꯔꯕꯗꯤ ꯌꯦꯛꯅꯕꯅ ꯌꯥꯝꯅ ꯍꯔꯥꯎꯕꯅꯤ꯫ ꯌꯦꯛꯅꯕꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯈꯠꯅꯍꯟꯅꯕ, ꯀꯥꯏꯍꯟꯅꯕ ꯃꯈꯣꯏꯅ ꯁꯤꯟꯕꯅꯤ꯫ ꯆꯐꯨꯅ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯕꯅꯤꯀꯣ, ꯃꯁꯦ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯒꯅꯨ꯫ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯇꯝ ꯑꯃꯒꯤꯅ ꯁꯛꯍꯦꯟꯕꯤ ꯃꯖꯥꯏꯕꯦꯝꯃ ꯉꯁꯤꯁꯨ ꯃꯇꯝ ꯑꯗꯨꯗ ꯐꯖꯈꯤꯕ ꯑꯗꯨꯒꯨꯝꯅ ꯐꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯖꯕꯁꯤ ꯑꯃꯨꯛꯀꯁꯨ ꯃꯥꯡꯍꯜꯂꯛꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯖꯩ꯫ ꯀꯅꯥꯅ ꯈꯪꯒꯅꯤ? ꯆꯐꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯐꯖꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯁꯛꯊꯤꯕꯤ ꯀ꯭ꯋꯥꯛ ꯃꯍꯥꯛꯅ ꯃꯤꯍꯧꯔꯗꯨꯅ ꯑꯃꯨꯛ ꯃꯤꯇꯥ ꯈꯝꯗꯥꯔꯛꯂꯕꯗꯤ? ꯍꯟꯗꯛꯃꯨꯛꯀ ꯀ꯭ꯋꯥꯛ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯇꯥꯏꯕꯪꯄꯥꯟꯕ ꯑꯁꯤꯗ ꯂꯥꯟꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯑꯀꯟꯕ ꯂꯥꯟꯖꯥꯎ ꯑꯃꯃꯨꯛ ꯁꯣꯏꯗꯅ ꯊꯣꯛꯂꯛꯄ ꯌꯥꯔꯤ꯫ ꯑꯗꯨꯕꯨ ꯈꯣꯝꯗꯣꯟ ꯁꯅꯥ ꯃꯍꯥꯛꯅ ꯃꯗꯨ ꯄꯥꯝꯖꯔꯨꯗꯦ꯫ ꯇꯥꯏꯕꯪ ꯀꯅꯥ ꯑꯃꯠꯇꯗ ꯂꯥꯟꯖꯗꯕꯤ ꯃꯍꯥꯛꯅꯤ꯫ ꯃꯤꯒꯤ ꯃꯥꯡꯅꯕꯁꯨ ꯈꯛ ꯇꯧꯈꯤꯗ꯭ꯔꯤꯕ ꯃꯍꯥꯛꯅꯤ꯫ ꯑꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯀꯅꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛ ꯃꯁꯥꯅ ꯐꯥꯎ ꯊꯥꯖꯔꯝꯗꯦ꯫ ꯈꯣꯝꯗꯣꯟ ꯁꯅꯥ ꯆꯠꯂꯤ, ꯑꯆꯨꯝꯕ ꯄꯥꯎꯇꯥꯛꯄꯨ ꯌꯦꯡꯗꯨꯅ ꯀꯣꯏꯅ ꯆꯠꯂꯤ ꯑꯁꯨꯝ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ꯫ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯃꯍꯥꯛ ꯑꯁꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫